State asigi highway singda gari kanna thoduna accident yamna toina thokliba asidagi khara makai ngakthoknaba pandamda Chief Minister Yumnam Khemchana launch tawkhiba Transport Department ki Speed Interceptor vehicle ngasidagi Thoubaldasu mathok tawba hokre highway singda yangna thorakpa gari macha amadi achouba Transport Department ki Speed Interceptor vehicle gi camera na detect tawgadawri gari yangna thoduna Chatkrabasu, Makoi ki register mobile da chalan lakadawri. E chalan lakrabadi fine su thidaba yaroidawri. DC Thouba Yumnam Robita IAS na DTO Thouba Hemochandra Irengbam Amadi DSP Thouba Sunanta Yauna Thouba dasu ngasidagi Speed Interceptor vehicle gi mathok tawba hogdokpaga loinana DC Yumnam Robita na fongdorakpada Speed Interceptor vehicle asi Manipur gi oina ani piraktuna mamang tha February 12 da Chief Minister Yumnam Khemchana launch tawkhibani Speed Interceptor vehicle asi Imphal East amadi West da ama thamlaba matung Thouba dasu accident thokpagi chang yamna wangba maramna vehicle amana Thoubalda pirakpani Thoubal district ta accident thokibagi data asi kumja lisingani kunithoida accident humpudra matoi thoki mi laikidabana taratarukni lisingani kulhumdoi dana accident marifuni thoi thoki mi laikidabana taramangani accident thokpagi chang asi kumja lisingani kunmanga dana Marifutara accident thoki aduga mi laikidabana kuntrani hairaduna accident thokpagi chang asi adumak wangkhalakpa asi laibak thibani DC Thouba Yumnam Robitana Makhatana hai lambi pharabani haiduna speed limit tagi hena gari yangna thobasing amadi helmet uptabasing Transport Department na faduna chalan kakpa amadi awareness kaya piduna su lakli handak pirakliba Speed Interceptor vehicle asina lambi gi mafam amada Khanduna thamgani aduga gari kanna thobasing automatically detect tawgani hairaduna Thoubal district ta lairiba miyam amadi district asida lakpiba singna gari thoba matamda speed asi isana control tawraga thaubiyu haiki koi Thoubal district ki oina mobile akoi gi camera kano yawa speed cam yawa vehicle ama koi the Transport Department na bizare sise koi Manipur da ani khak lakpani amana Imphal East West ki ama Houre aduga koi Thoubal district na ama pire ibase koi gi je rate of accident rate siga dai mortality siga yam wang bagi atopa district ka yenaru matung high dara de like for example koi gi 2022 da gi data se yang ko matamda akoi accident fatal accident je 71 thoke duga mi legi da bana 16 ade 23 dana 82 thoga dagi 15 legi dre mai sum sang amada lei duga akoi gi latest 2025 dana 90 accident je report tawe duga legi da bana akoi 30 legi da tawe dana rate su wang khalakwa dagi di lambien je akoi highway je pharabne ne mi sing je koi bula ko bor su amma bor su speed limit dagi hen thobi baje mayam akoi notice tawjare akoi Transport Department na traffic na tawraga chalan chu mayam amadi ka e dagi akoi road safety ki we ka dagi road safety awareness tawo matamda mayam se koi chalan kapchadana sidagi henbe yade helmet uptaba yade underage driving yade khote na mayam ki tawje aduga koi every quarterly koi gi road safety meeting ama su tawje saista koi review tawi accident cam hakat khare degi di akoi gi casualty treatment cam tawre khot khare tawba aduga si akoi gi music mobile kaino ama mobile speed detector speed cam yaw ama pira ise akoi gi di yamna phaye na khanjare saista main important thing di koi si jaga amada khamaga leigene aduga thaugi base mi singje speed se hena thauradi camera do automatically catch tawrani adui duga koina filter tawrani koi gi concern authority singjina filter tawraga for example essential service ko boida for example ambulance airo natraga police ki gari boiro natraga koi VIP ki motorcade ko koi exemption tawba jaga kharadi lei ko like vehicle kharadi lei adu natabada hena gari hena thauba like speed hena thauba singji automatically koi number plate to adum masana capture tawre adu duga koi database changani database te entry tawrani aduga si gi number se koi filter tawr matunda bahan da thagat chagraga bahan dagi
automatically challan se generate tawraga isa gi registered mobile number duda la ani akoi Aadhaar ga link taw mobile number duda la ani adu challan se chalaga akoi DTO office ta thiro pi ga tawni adu si akoi na especially Thouba district ki oina aware ohening is akoi gi la Thouba district ta leiba mi koi praja mayam adu akoi Thouba district ta laiba mi sing je kitang speed se maintain tawbiraga thaubiu akoi gi isa gi phone da speed hele na lakpa matam da si akoi hekta haijan banati si huji ki akoi gi speed camera sina phara matungda akoi gi kaino ta phajana akoi examine tawra matungda adu filter tawra matungda thajara pani aduna kitang mayam da parja da awareness ama katang lehen leina baina si koi haija bane koi district administration side thank you